पागी थरम सर याबिले ख्वाई पुनंग पुराजन खुमुक समना तराम मोक्सबग लोइनना खुरुमजरी हौजी इरमदा मामदी मापालम गी ओइबे मरुओइ पाउसिंग मियामदा पिजरी हौजी अहानबदा ngasi ओइबा मरुओइबा पाउसिंग कुकी मिलिटेंट सिंह तांखुल गी खुल मंगादा नोंमै कापसिलखरे खुंजा सिंह यानिंगदबा फोंदोक्तुना अकनबा खोंजंग संगसिनखरे लांजेलक्तुना रिलीफ कैंप लेरक्पी सही तेरे की नुपी मचा अमा इकाई खुनब महान बीरगा हाटपो ओइगनी चिंगनब मोंगदा सिरमले खोइसाउनरबा आईडीपी सिंह अमसुंग मियामना इरिलबुंग पीएसता थोमजिलकपदा टियर गैस कापखरे पुलिसना केस लखले सेनबनी चिंगनब मसिन मनाव थोकपा लांगंबा फारगा कोर्टगी पुलिस कस्टडी लौखरे प्राइम मिनिस्टर न मणिपुर की टेरिटोरियल इंटीग्रिटी मतम पुरम तंगाकरी हाइन पार्लियामेंट लौथोखरबनी सीएम लेबाक थुगाइनब होनब अमसुंग पॉलिटिक्स की अखुब मियेंग दमक येंगबदी कांग्रेस नि विश्वजित लोइनना जेनिम्सता अंगांग उनरबी नुपी अमा लेखिदबदगी इरांग थोखरे पुलिस न मियोय निपाल फारे हौजी मखा ताब पाव पिजरी कुकी मिलिटेंट सिंह तांखुल की खुल मंगादा नोंमै कापसिलखरे खुंजा सिंह यानिंगदब फोंदोक्तुन अकनब खोंजंग संगसिनखरे ngarang Christian lining satpa singna malem gi mafam sinba thungna Easter Sunday gi thorom pangthokna khiba numit ki numidang waram pung 6 lom tarpada Kamjong district ki manung saliba thawai tangkhul khul gi khunja sing gi yum tamna kuki militant singna afaba makhal gi nongmai sina duna kapsilakpada gi yum gi thongnau kaya akai toy thon khibaga loinana misam singda ki khangna ngan khibagi mayokta khulasi khunja singna akan mongda yaningdabi khongjang changsinkhre थौदोसी खुलसी तमना उखुल डिस्ट्रिक्ट की जालेनबुंग खोंसाई खुलदगी कुकी मिलिटेंट सिंह अफम मखल की नोंमै सिनदुना कापसिलखिबनी थौदो अदुना सेंट्रल फोर्स सिंह नोंमै कापसिलखिबा मफम लोमदा संगसिनदुना कोमिंग ऑपरेशन सथबगी महुता थवाई खुलदा ओइना थी हुंबगी थबक सथरकपबो मिचंग मिखाई नायबा थौंगनि हाइदुना यानिंगदबा बसु फोंदोखी खुंजा सिंगी खोंजंगा मरी लेनेना थवाई तांखुल खुलगी हेड रुंगनायुंग ngalung hai ngarang numidang warum pung 6 lom tarpada afaw makhalgi nongmai sinaduna kapsilakhibani nongmai maruna khunja singi yum singda panki laibak phabadagi asopan yahou dabagi wani yamna ngaglibadi nongmai kaplaglibo mai kairomda combing operation chathabagi mauta tangkhul khulomda central force singna thiumbagi thabak chatharlibasi karamba agenda gi makhadano hangki central force singasi misam miyam ngapi seminaba laklibra natraga खुलाई पाइबा कुकी सिंबु सगवतुना जमजरब खुंजा सिंगदा अटैक तहोलब्रा हाइनसु हंखी सेंट्रल फोर्स सिंगना खुलगी हेत्ता ताकलमदना संगसिनदुना ऑपरेशन चतरपगी थवंगसी विलेज अथॉरिटी बु उसितबनी हाइना लौय अमसुंग लोना यादब थबकसु ओइगनी कोमिंग ऑपरेशन चतरपदा डिस्ट्रिक्ट मजिस्ट्रेट अमदि डिस्ट्रिक्ट पुलिस सिंगदा पाव पिदुना स्टेट पुलिस का लोइना लाकदबनी स्टेट फोर्स यावदना अमसुंग विलेज हेत्ता ताकलमदना संगसिललगा थिहुंबगी थबक चथरलिबसी अमुहन तोब यारोय थवाई खुलदा नोंमै मरु यवरक्लबनी हायरदुना खुलासी हौजिक साफब खुलोइद्रे मरमसना लेंगाना मियेंग चंगबिउ हाइखी ngasi khongjang mari lainana social activist asang kasarna hai ngaiak laitana sigumba thawong chatharpada nupi obising numit kayani lekhigadabano thodo asidi lainga ama laitabagumna uhalle asumba miyenga loinana yengsinbinaba authority leitrabra hangladuna nomagi sunomduna hingjariba imaibel sing thabak subangam handre kuki gi maikedi nomai kapaklabadi mafam aduda coming operation chathabiu tangkhul singna khun ngaklibasidi makhoi lamma masung khunja singbu ngak senjabani khwaidagi maru oriba security force singna singi lamda thi humbagi thabak chathabada village head ke ayaba logodabani masi natrabadi singi khulda changba masung operation chathaba yadi haiki khongjang asiga mai lainana thawai tangkhul khul sinalongi by chairperson aruna muinau nasu central force ki thawong sing pendaba phongdo ki aduga imagi mairagi president TI Sujata nasu lifeline oriba national highway singda chathandraga isa ngakthok chariba singda onsinduna combing operation chathaduna apha apun tawriba karigino hangki amaromda ngasi ayupung tarukam makhai rom tarpadana litan PS na koliba sina kaithel khundasu nongmai kapsilakri thawdo asida di takhul volunteer singna khud handuna nakalani gi marakta ngasi nungthin pung ahunga makhai rom tarpa phawbada khuthonaki
ngarangsu numidang waram pung taruklom tarakpada thawai tangkhul khulda nongmai kapsilakpagumna mongkot chepu sangkai sikibung amadi sarikhongna chingba khulsingdasu kuki militant singna nongmai kapsilakpadagi tangkhul volunteer singasu khut hanaki cherak sidanga se security force na thoi tangkhul area yauna jalenbung amasung sangkai da operation chatabada bunker kunga humdoi thengnabadagi thugairamba loinana empty case kunga manga recover tawrakli hairi hujima khata ba maru pau sing pijari lanjelakuna relic camp ta leirak pi chai tare ki nupi macha mai kai khunna mahan biraga hatpo oigani singnaba mawongdu siramle ngasi Imphal West District lamsang PS na konba mayang langjing turning community hall the Manipur State Commission for Women's na sinduna crime against women redressal mechanism having matang the nomagi oiba awareness program pangtholam daida Imphal East ki irinbung PS ki jurisdiction manung chaleba singjamai thongwang ma kheti lekai gi turen khongban gi mafam amada masagi ikai khumna mahan biraga hatok pani singnaba mongda lanjelakuna relief camp da changja phamnor khibi masagi sari khakta ngari binupi macha amagi asi bhaksang phangle natonda nahi taramba yauna makhong makhut thudek piramba manba phibam amasung magi sarukta su sokpagi mafam singalonena sina phangkhibi nupi macha asigi maming oinam chanu thoi kawi miyom lisingani kungo umdodegi aurkhiba langi thodok singna maram orduna more khuna ward number 9 dagi lanjelaga akangpat ki ideal high school da hangba relief camp da changja phamdor khibini lekhidrabi chanu thoi eastern ideal higher school da class 1 tamlibini ma ki hakchang nga sinunga lamdai pung ahung ga makhai rom tarakpada singjamai thongwang ma kheti lekai gi ture mapan da leiba communitarial amasung community hall anigi maraktagi phangkhibani thaudosigi matangda police na lokhatpa case ka mai lainana Chuchampur dagi lanjelakuna camp asida laiminamba laisram langamba chahi kungamapal apokpa el bir singh police na pharga Imphal East ki chief judicial magistrate ki kota putholaga police custody da remand lokthakre lekhidrabi sanu thogi imung manunga unarubada makhoina hai lekhidrabi sanu thoi nahan makhaigumna adumak sanaraga lairiboi ninglui माना यामना पामजबा थरोय थोंबगा बोरागा पिजनबा लेरकपनी अदुगो नुमिदांगी चाक थिदोलगा पुन्ना चामिननबा मा कौरुबदा खुमलखिदबनी मसिदगी माना लेरंबा याबा मफम सिंगदा चत्तुना थीबा याबा थीकी रिलीफ के मनुंगदा लैबा पुखरीगी मपानदा लेरंबा उई हाइबदगी पुखरी मनुंगदा फावबा कुमथदुना थीकी मा थीबदा थौदोसगी मतंगदा पुलिसना लखटपा केस का मई लेनेना फारबा लांगंबसु यावरमखी अदुबु ngarang numidang waram pung taruk tarakpa dwaida isa nupi bu hatolaga thamlamlaba matungda langamana mak thibada yauksinnabu oramle mayamna di lai onabu orangbadra haiduna moibung ani mari ani ahum phawba khongduna maki khungun leki kona thangda relief camp da laiminaba mioi singna police na phariba langambadi chanu thoigi mayamba sing tholabasu singnabadagi relief camp ki committee gi मियोई सिंगना वाहंग पहुंग तौकी मसिदा सिंगनबा हेलपतगी पुलिस कौदुना वाहंग पहुंग चथबदा मान सिंगमागी थोमखादा हातोलगा थमलंबगी वाफम फोंदोरखिबनि हारि लेखिद्रबगी मुंगी मियोई सिंगना मखाताना हाय चनु थोगी हक्चांगी फिम असुगी मतिक सोलमले मफी मरोला मत यावरमद्रे मखोंग मखुत्सु पोमलम्मी नातोंदसु नाहि तारमगा लोइनेना मसिंदसु नुंगुमना थोंबगी कायरमी मखुन्ना मतेगलमी अदुगा मनादा यानखिबा कोटेट की सना थदत्पगी नाखुन अनिसु तलमखी हारखी चनु थोइना थोलिबा थौदोसि मखाताना थोरक्तनबा लांगमबबु मरानगी मतुंगिना सिबगी चराक पिबियु नत्रबदी असिगुंबा थौदोसि मथंग कनादा थोरकनी हाइबा ngamdi हारखी हुजि मखाता बमरोय पाउ सिंग पिजरी प्राइम मिनिस्टर न मणिपुर की टेरिटोरियल इंटीग्रिटी मतम पुनमुत ngakani हाइना पार्लियामेंट ता लौथोखरबनी सीएम थासी की मरी की आयुक्त जिरीबांग इम्फाल थादोखिब चीफ मिनिस्टर वाइखेम चानंगसी अयुक मफम मदुदगी इम्फाल दा हलपगी लंबीदा रोंगमई नागा सिंह नमना तारिबा नोने डिस्ट्रिक्ट की लोंगमाई पार्ट 3 मल्टीपर्पज हॉल द पांगथोकपा बीजेपी की निपु तरे सु मपो कुमुन थौरम द सरुक याखरे थौरम असिदा चीफ मिनिस्टर ना बीजेपी असि लेबा असि नॉर्थ ईस्ट पु नुंगसीबा पार्टी नि हायदुना लेखिद्रबा प्राइम मिनिस्टर ओरंबा अटल बिहारी वाजपेयी ने नॉर्थ ईस्टर्न रीजन साखोन हननबगी दमक दोना मिनिस्ट्री हांदोलमी मणिपुर की टेरिटोरियल
इंटीग्रिटी मतम चुप्पद ngaktuna thamgadabani haiba wafam Prime Minister Narendra Modi na Parliament ta lauthokhrabani haiki Union langa ki lugis policy bu South East Asia gi lebak singda Trans Asian Highway sing hangdokna bu pandam da ek East policy na onkhal han khibugi damak Prime Minister Narendra Modi bu thagat ba phungdoki Chief Minister na Home Minister Amit Shah bu su Manipur gi sabu tharangi thabak sing paikalakani haibagi thajaba pirak khibugi damak tawiban khangba utki Jiribam dagi Imphal tamna halapagi lambida thauram asida saru yanana bu damak Chief Minister na nungba da thunglabada MLA Dingang lung gamay amadi rongmai nagagi nat ki phijon setpa nupi amasung nupa singna Chief Minister bu taramno oki Khongchat asida Chief Minister ga loina kibi BJP Manipur Pradesh ki President A Sardan longmai common ground da miyam ga loina na bande mataram saktuna party ki phiran singkhatki Thauram asida BJP ki MLA Nepal su saru yakhiba ga loina na party asigi makok thongba lusingba sing waramba Din Dayal Upadhyaya amasung Dr Shyam Prasad Mukherjee ki photo da leisu katki Chief Minister na Imphal yaulaba matunda Khwaiman Kaithel da changduna Leimarel Sidabibu su Kuramki Jennings ta ngang unarabi nupi ama lekhidabadagi irang thokre police na miyo Nepal phare Jennings ta ngang unaraba matungda mauna ama masagi phibam sosilakpadagi laikannaba da kanbangamdana lekhidraba matungda thaudo asibu yaningda phongdoktuna irang haurakhiba lekhidrabagi imung manung amadi mari mata singna layeng sangasigi A block ki posai khara ama ta thonkre Layeng sangasida irang haurakhiba singmu police na tiar gas kaptuna tangkhai khibaga loina na layeng sangasigi akai atoi thon bada chenabani haiba miyo nipan phagat khre hari lekhidrabi mauna adugi maming pebam ongbi matau leibi chai kunga mari mapuroiba P Dineshwar kawi hiyanglam hiran maidagini hari thaudo sigi matang da phongba pauna hai tha sigi anida angang unanabgi damakta lekhidrabi mauna si Jennings ta pukhalladuna matung pukhallaklaba matung tha sigi marigi ayuk pung tara khare helakpada masanupa ama pokhi adubu numit adugi nungthin pung ani khare helakpada masanumate harakpadagi ICU da pusinduna laikannarabasu masagi phibam hena soksilakpadagi ngarang ayuk doctor singna I khara kalbasi harakpadagi I bottle Nepal kapki I kaplabasu masagi phibam phalaktabadagi ngarang numidang pung tara ga makhairom tarakpada lekhidabani hari Lekhidrabina masa lumlakpadagi laing lakiba doctor adugo unanaba haijabada unaba phangkide masinasu hena asawa puhollaba miyoi singna laing singna sigi A block ta changlaklaga akai toi tholamani hari irang haurakpaga mari lainana police na chenabani haiba miyoi nipan phagat kibaga loinana Lekhidrabigi mapuroiba busu phu cheki hari thaudo si thokraba matung asi Jennings ki authority ga Lekhidrabigi imungi miyoi singa punna wari sanakre Loinena Lekhidrabigi hakchang imung manungna lauduna aroyo mathau mangam pangthokre hari Assam gi mikhal gi dama Manipur gi district ahumda dry day oigani Manipur the representation of people's English masama panyankhai matho gi session chama ga kunthra manga sigi matungina masung Manipur da susanari by Eastern Bengal and Assam excise English masama pantara gi section Taraga taret close 3 gi matungina Manipur gi Assam ga yumthang nariba Tamenglong Jiribam amasung Pherjol district ta hayeng nungthin pung manga dagi mikhal pangthokadaba numit tha sigi mapan gi nungthin pung manga phawba Assam gi mikhal asigi damak dry day oigani haina Manipur lenga ki Commissioner Excise Hungyo Wor Sangi Cherolamana khanglakli Leibak thugaina bu honaba amasung politics ki akhuba miyeng damak yengbadi Congress ni Biswajit Leibak thugaina bu honaba amasung politics ki akhuba miyeng khaktamak yengbadi Congress ni haiduna BJP da mache tarna ba wakal leiti amasung punsin bagi di lei haina MLATS Biswajit na phungdokre wafam asing asi BJP gi nipu tarilak suba mapu kumun thoram tongan mafamda pangthok khibagumna khongman okram suthekte leiba BJP thungju mandana sinduna pangthok ba thoram asida athoiba mitunglen oina saruk yaduna mana phungdokhibani school thingjin ba yaningde mayaroi sing khamo part 1 da leiba Base Academy Bularum Amana Tingjilapugalonin Aki Kampirak Lehadona Tawanga Sibu Yaning the Punduk to Nasi Maisanga Sigi Mairoi Sing the Kambo Part 1 Community Hall the Wakat Kongjang Changshin Kre
खोंजंग असिदा सरु आखिबा चाहि नौरिबा माइरोइसिंगना स्कूल दा अके खंग नंगनबिगनु एजुकेशन फ्री जोन ओहेनबियु स्कूल थिंगिनबा यानिंगदे एजुकेशन इज आवर राइट प्रोटेक्शन इज आवर डिमांड अमसु यूनाइटेड वी स्टैंड फॉर ए फेयर फ्री कैंपस हाइना थाबा प्ले कार्डसिंग पाइखिबगा लोनना वाफमसिंग असि खोलावनसु लाउखि PLA के केडर अमा नांथोखिबगा मई लेनना पुलिस पर्सन अनि सस्पेंड तौखरे पुलिस कंट्रोल रूम की सेरोल अमदा हाइंगांग PS तगी नेप्रम लेम्बे एलाइज तोंबा कौबा PLA की केडर अमा पुलिस कस्टडी दगी नांथोक्तुना चेंखिबगा मरी लेनना पुलिस स्टेशन असिगी सब इंस्पेक्टर MD अकबर शाह अमसुंग कंस्टेबल नंबर 09156554W जुरेश कौबा पर्सन अनि सर्विस तगी सस्पेंड तौखरे हाइरे सिगलोनना लोजरे ngasi phungba huyela pau se dagi khumjin jaba maroi pau sing khwai punong pu amuka hanna khurumjari।